Artificial Intelligence AI gi tongan tool singi mateng na pau gi lamda lairiba mioi singi thabak thoram sing hena laina pangthokpa ngamlakli hiramasi gi matang da CAU gi Public Relation and Media Management na sinba award in Scientific Journalism program gi manung channa akhanaba report ma Artificial Intelligence AI asi maru oina ikoi mioi bagi body lossing human intellect sing adu machine da hablaga ikoi mioi bagi thabak thorom da mateng panghan bani lahen bani AI gi mating lauraga ikoi mioi bana tongan ba thabak thorom kayama tawba horagdi AI gi tools amadi application kya sijinaraga paw gi lamda leiriba pongmising da su sound mating pangba namlakli AI uses in news haiba hiramasi matang da Poknapham pawse gi senior reporter Thongam Premchand na hai mahana paw gi lam asida sahi kun hena thabak torakpa asida ahongba kiyama urakre thingnarakre khutta camera ma pairaga fil chatuna notebook kolom paiduna paw lobodagi horaklaga paw lobo matamda tape recorder sijinaba hojikna application kya yaurba mobile phone sijinaduna paw loba photo madi visual record tawduna sport mafamdagi hena marik chumba information lobo ngamalei. I was expecting the President's speech to mention something on Manipur, very honestly speaking, because I thought that the government will outline through her speech on the steps being taken by the government of India to deal with the issues and this tragedy that we have been witnessing in my home state. Hojiki haiba sigi video si text on toxi uploading to record file se si to mato koina haiba transcribe to text to koi download to bom di dakar le ana haiba si file do still la ana ji koina sending even news se si magi karam area ko news hoina pukat pe ai sina kadai da hape habna chung adudi lairi da na sina yamna lahen bagi macha ma ka pi ba hai ta lengdi yam sang lengdi kenu ga se adum rai laina text kung to text loin mo on matam jangan yam thuna second some seconds kari ma nung de news oli da admai to na pung ma mo nga ga so dum some second kari dum da moina dum salo no text on pira kan Thongam Premchand makha tar duna hojikna amuk hena paumi singda nunghai liba si science and technology gi lamda hena khumang chausilakba loinana ekoi mioi bana artificial intelligence AI gi tool sing chat GPT AI meta Google Gemini yauna tongan ba AI tool sing asigi mating lauraga text visual natraga audio input piraga masa mathanta atenma matamda paw generate tawre adubu AI gi matingna generate tawrakliba information pumba hekta da public domain dadi thamba yadri local amadi national context yenglaga semdokba amadi mathau tari AI na tungi future oigadobna mangjona AI gi tool sing khangba amadi khuloi hobuna hena khudong chaba amadi pigani haina Thongam Premchand na thamlakli aidi chawkal koi matuna technology me am ko sisu khangba darkar tai hai tare aidi singum mama lairagadi thabak si hena yamna aina thabak hena suba ngambagi podam judum la hena yamna lai hal ka duini iwa wa handana hai tare adu section gadawdi pod akhina phangiba information me am do public domain da ama thamba ya de adu cross check amdi yamna mathau tai aidi cross check tawdragadi AI na masi production ma pire masi final technology ma pire hairgasu akoina cross check tawdragadi adu makti ya haidi aran kayama haidi moina fangiba information duga akoi da pira isiga khenaba something adu leigani dudi haidi error di dum soidan leigani adu ne koina cross check tawba ina mathau tai na hai artificial intelligence AI na news making da mati khara panglabasu thabak ta khara nunghailabasu wahandrabasu AI gi mating na generate torokpa news item sing public domain da hekta da thammada khudong chadama ma leiba sina maram oiraga news ki oina mioiba amadi machine punna thabak tominabagi tangai fadba amadi adumuk leiri camera person pibogo loina pawdam jariba Dr. Torma Impact News Imphal.